ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩ ꯅ꯭ꯌꯨꯁꯀꯤ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯄꯨꯕ ꯄꯤꯅꯃꯛ ꯀꯣꯝꯅꯩ ꯀꯣꯝꯅ ꯈꯨꯔꯨꯝꯖꯩ꯫ ꯀꯨꯀꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯑꯥꯔꯝ ꯗ꯭ꯌꯨꯇꯤ ꯌꯥꯎꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯂꯨꯄꯥ ꯂꯥꯈ 2 ꯐꯥꯏꯟ ꯑꯣꯏꯅ ꯊꯤꯕꯒꯤ ꯃꯊꯛꯇ ꯆꯥꯛꯂꯦꯟ ꯀꯪꯒꯗꯕꯅꯤ꯫ ꯀꯨꯀꯤ ꯏꯟꯄꯤ ꯁꯥꯏꯀꯨꯜ ꯌꯥꯝꯅ ꯉꯛꯄ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯀꯨꯀꯤ ꯏꯜꯄꯤ ꯁꯥꯏꯀꯨꯜ ꯗꯤꯐꯦꯟꯁ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯑꯥꯔꯝ ꯁꯔꯚꯤꯁꯀꯤ ꯄꯣꯠꯊꯥꯕ ꯄꯥꯝꯂꯕꯗꯤ ꯂꯨꯄꯥ ꯂꯥꯈ 2 ꯐꯥꯏꯟ ꯑꯣꯏꯅ ꯊꯤꯕꯒꯤ ꯃꯊꯛꯇ ꯅꯥꯠꯀꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯑꯃ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯀꯨꯀꯤ ꯏꯟꯄꯤ ꯁꯥꯏꯀꯨꯜꯒꯤ ꯗꯤꯐꯦꯟꯁ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯀꯟꯐ꯭ꯂꯤꯛ ꯖꯣꯟꯗ ꯂꯩꯔꯤꯕ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯗ ꯑꯀꯟꯕ ꯐꯦꯆꯔꯒ ꯑꯃꯒ ꯂꯣꯏꯅꯅ ꯀꯨꯀꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯑꯥꯔꯝ ꯁꯔꯚꯤꯁꯇꯒꯤ ꯇꯣꯛꯄ ꯄꯥꯝꯂꯕꯗꯤ ꯂꯨꯄꯥ ꯂꯥꯈ 2 ꯐꯥꯏꯟ ꯊꯤꯕꯒꯤ ꯃꯊꯛꯇ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡ ꯆꯥꯛꯂꯦꯟ ꯑꯃ ꯈꯥꯡꯒꯗꯕꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 15ꯗ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝꯅ ꯁꯥꯟꯇꯤ ꯂꯩꯔꯤꯕ ꯀꯨꯀꯤ ꯏꯟꯄꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯔꯤꯖꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯦꯟꯁꯟ ꯀꯌꯥ ꯑꯗꯨ ꯌꯦꯡꯂꯒ ꯀꯃꯤꯇꯤ ꯑꯁꯤꯅ ꯗꯤꯐꯦꯟꯁ ꯑꯃꯁꯨꯡ ꯁꯦꯐꯇꯤꯒꯤꯗꯃꯛꯇ ꯇꯉꯥꯏꯐꯗꯅ ꯑꯥꯔꯝ ꯗ꯭ꯌꯨꯇꯤ ꯇꯧꯒꯗꯕꯅꯤ꯫ ꯔꯣꯕꯤꯟ ꯃꯉꯥꯡ ꯈꯨꯟꯗ꯭ꯔꯥꯛꯄꯝꯒꯤ ꯑꯕ꯭ꯔꯤꯒꯦꯁꯟ ꯑꯃꯇꯪ ꯉꯁꯤꯁꯨ 11 ꯁꯤꯕꯒꯤ ꯄꯥꯎ ꯂꯩꯔꯦ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯄꯨ ꯁ꯭ꯋꯥꯏꯗ ꯁꯣꯏꯗꯅ ꯌꯧꯔꯛꯀꯅꯤ꯫ ꯂꯥꯏꯊꯣꯛꯄꯤꯒꯅꯨ, ꯌꯥꯝꯅ ꯆꯦꯛꯁꯤꯟꯁꯤ꯫ ꯆꯤꯡꯗ ꯀꯥꯔꯒ ꯅꯨꯃꯤꯠ ꯌꯦꯡꯕ ꯑꯗꯨ ꯑꯗꯥ ꯂꯦꯞꯄꯤꯈꯣ꯫ ꯅꯨꯃꯤꯠꯁꯦ ꯍꯨꯏꯅ ꯍꯧꯗꯣꯡꯅ ꯆꯥꯈꯤꯔꯣꯏ, ꯑꯗꯨꯝ ꯂꯩꯈꯤꯅꯤ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯏꯒꯤ ꯃꯔꯤ ꯂꯩꯅꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯒꯤ ꯍꯦꯔꯣꯁꯤꯡ ꯈꯨꯗꯤꯡꯃꯛ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯗꯅꯕ ꯑꯣꯏꯁꯅꯨ꯫ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ꯫ ꯑꯩꯈꯣꯏꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛꯆꯒꯦ꯫ ꯀ꯭ꯋꯥꯀꯩꯊꯦꯜ 360ꯗꯒꯤ ꯑꯣꯄꯔꯦꯁꯟ ꯑꯃꯇꯪ ꯑꯊꯧꯕꯁꯤꯡꯒꯤꯗꯃꯛ ꯊꯧꯅꯤꯕꯤꯌꯨ꯫ ꯈꯨꯜ ꯊꯣꯛꯅꯕ ꯂꯦꯞꯄ ꯂꯩꯇꯦ, ꯍꯧꯖꯤꯛꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯊꯦꯡꯅꯔꯤ꯫ ꯈꯨꯜ ꯉꯥꯛꯄ, ꯍꯥꯠꯄ ꯑꯃꯁꯨꯡ ꯐꯥꯕ ꯌꯥꯔꯣꯏ꯫ ꯀꯣꯡꯕ ꯗꯤꯁꯦꯝꯕꯔ 13, 2024ꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯔꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯂꯨꯡꯐꯝ ꯍꯥꯏ ꯁ꯭ꯀꯨꯜ ꯃꯅꯥꯛꯇ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯅ ꯈꯨꯜ ꯉꯥꯛꯄ ꯅꯍꯥ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏ 6 ꯄꯨꯟꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯛꯂꯤꯕ ꯃꯈꯥ ꯇꯥꯔꯛꯄ ꯈꯣꯡꯖꯪꯁꯤꯡꯗ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯣꯡꯕ ꯃꯈꯥ ꯅꯥꯟꯗꯩꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧ ꯃꯣꯔꯦꯝꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯂꯥꯏꯅꯤꯡꯊꯧ ꯃꯣꯔꯦꯝꯕ ꯅꯨꯄꯤ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯗꯦꯂꯤ ꯅ꯭ꯌꯨꯁ ꯑꯞꯗꯦꯠꯇꯒꯤ ꯔꯤꯝꯁꯇ ꯂꯥꯏꯀꯠꯅꯔꯛꯈꯤꯕ ARB ꯄꯥꯔꯁꯣꯅꯦꯜ 2 ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀ꯭ꯋꯥꯀꯩꯊꯦꯜ 360ꯗꯒꯤ ꯂꯧꯈꯠꯆꯕ ꯄꯣꯁꯠ ꯑꯃ Nscn-Imꯅ ꯇꯨꯡꯗ ꯑꯦꯝꯕꯨꯁ ꯇꯧꯔꯛꯄꯅꯤ꯫ ꯁꯔꯄ꯭ꯔꯥꯏꯖ ꯑꯦꯝꯕꯨꯁ ꯑꯣꯏꯕꯅ ꯂꯦꯟꯃꯥꯏꯟꯗ ꯊꯦꯡꯖꯤꯜꯂꯨꯕꯒ Kna-Bꯒꯤ 13 ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈꯠꯄ ꯉꯝꯗ꯭ꯔꯤ꯫